Pausia de Yumpum Oiba Pau Karab de Dojare, Janems the MBBS Kisit Masing Hengalo. Janems the MBBS Tamnaba Sit Masing Chatlibasahi, Ashidagi government Hangat Pio Amade, net qualified whatever candidate Singapore can be Aina Appel Daurakle. Ngasi demand committee on upgradation of 50 MBBS seat by NET UG 2020 qualified candidate na Sinduna Manipur Press Club tapang Tokiba Paumising Unaba Amada Committee Asigi Secretary Johnson Kamaina High State Asigi Sahi Kodigi NET UG exam candidate Masing si Saurak na lising amam di Hengkatle NTA gi matuk ina medical entrance exam da Manipur gi oina register tauba candidate Masing asi sok lising ani tara mapandana lising taruk jamri supna anini aduga sok lising ani kundana lising tare supna ni phuma panne Haujik laiba state asigi oina MBBS tamnana paset masing asi Janems amade Rems da punna jari kun mangane masida state asigi candidate masing na phangliba sit masing asi Janems da marhumanga Rems da kuntra punna samartara mangane sahi khudinge state asidagi candidate masing si asum hengalak laga tamnana paset masing de aduki matik chana dabana doctor tamba phangdaduna kan hona jaba candidate kya career mangkidaba sunakte aiwa wapam hak na phangdokhe Haujik laiba Janems ki MBBS tamnabagi sit chama asida yangkai ama idau na absin bayabagi ayaba center dagi nation pumbagi oina MBBS sit hengkatpagi saruk ama oina aikoi gisu approve to birakle aina CMNP na social media da thagat birakhiba adu chaliba sahi asigi haugadoriba session asidagi soidana apinanaba CM ki pungning singsinkhe loina na chaliba sahi asigi session nangnana bachit adu hengkat piu sit qualify anjin oiraba candidate singi ponsi kan biu aina so appeal tawrakle Lairiba atay state singi set masing jamba na doctor so masing jam na may pak na puthokpak ngame kudam moy na college sama yang kay tarit approve to bada ni phum toy di andak tagi mayroy puthokpa hogadore masida thangnare state Assam so yaure Manipur da doctor masing jam na watle masige arai bu kudam di andak COVID-19 ki matang da atopa lainana na pa myoy kya leheng ba Fangkhidre boni de aina so mahak na phangdokhe railways ki amadi irang thong ki thabak sing yangchenkhre Additional Chief Secretary P. Wi-Fi PWD Additional Chief Engineer National Highway T. Robindro Joint Director Transport Dr. M. Bheto Jauba Tim Amana Railways ki official singkat loinana jiribam tupul railway line ki construction work ki progress sing yangchenkhre Manipur lega ki team aduna North East Frontier Railways ki General Manager Construction Sunil Sharma Chief Administrative Officer Construction KK Agarwal amati atay engineer singkat loinana none da paikat libat tunnel amati thong sing yangchenke tungda Manipur lega ki Additional Chief Secretary P. Mafam na losing ba mihut kangbu aduna railways ki official sing aduga punna review mifam amaso pangthokhe makata na Additional Chief Engineer T. Robindro amasung Joint Director Transport Dr. M. Bheto na irang da chatuna ngarang daki install tawba haukiba Bailey Bridge ki phibam su yangchenke atopa pau amadana Andhra Pradesh ki isau lupa crore ising manga chani umdrama pan ke mateng bibi naba center da hajakre sahi asi August ki October phawada akan bandong amasung isau namaram oiduna amang ata thokraba infrastructure sing nauna sengkot sagat nabagi damak lupa crore ising manga chani umdrama pan ke mateng bibi naba Andhra Pradesh government center da hajakre State Chief Khongset Home Ministry ki Joint Secretary Saurabh Rai na lusing ba Inter-Ministerial Central Team amada wafam si Andhra Pradesh ki Chief Secretary Nilam Sohen na hajakibani State Secretary tagasi pangthokpa awang pathaki mifam amagi manungda team aduda Chief Secretary na aiki haukiba August September amaso October tha manungda state sida akan bawong da dong suba amaso isaw thokpa na marap oiduna lanthum amaso bhai marok kaya paksana amanga ta thokhi aire Maramaduna tengbang piba amasok amang ata thokraba infrastructure sing nauna sengkot sakat pagi dhabak chathanabagi damak lupa crore lising manga chani umraga mapan dasmik ama amagi mating pibi na babhak na aike Chief Secretary na aike August taraga humdoi dagi October taraga taret phauba state sida akan ba mongda dong chokhi hariba matamasigi mangda state sida mahusagi oiba changda mm 351.2 gi changda nong supam thokpada mm 351.2 gi changda chuduna nong chubagi chang chada kuntaruk dasmik taruk henki aibo wafam mak na thamkhe phaba ijat mangan bagi sahi taragi phatok bikhre haukiba sok lising ani tara mari da Uttar Pradesh ki Sirmle district da sahi tara taruk khakta ngari benupi maja ama pharaba matung namthuna ijat mangan khibaga mari lainana special pokso court amana miyoi ama sahi taragi phatok bikhre special court ki judge Jati Pausdarna ngarang case asigi mapungoba accused bisalbo IPC ki section 363 kidnap tauba amasung 376 namduna ichat mangan ba amadi protection of children from sexual
offenses pokso ek ki makada maral laire aike court da bisal bu sahi tara ki phatok pi ki mathak ta lupa lising kun gi fine su tawkhe case asigi ko 21 oiriba ajita buna court ta lupa lising manga gi fine gi loidana sahi ahung gi phatok pi khe prosecution ki lawyer Dinesh Sharma amsuk Renu Sharma da phangtok pamatung inna nupi masa adu aukiba sok lising ani tara mari gi July marida aditya gi matenga loidana bisal na Kairana town gi dagi phakraba matung namdana ijat mangan khibani nupi masa adu Markki college ta satpagi lambi da thawdok adu thokibani aina makoina pongdokle Nakalamoromda Hungary gi minister ga nakna rubam yoi lising amaka chama hena anirak subu oina COVID-19 ki test tawbada negative oire Cambodia COVID-19 da Hungary gi foreign affairs and trade minister Peter Zijarto ga hakting na natragan na koina na nakna rubam yoi lising amaka chama hena COVID-19 ki test anirak tawbada negative oire aina Cambodia gi health ministry na leiba pobon numitat Louthokkhre adumoy namak mokhoi virus asidagi free ohenaba ahinba test mayam tawring manung numit tara mari nidi mayumda self quarantine tawraga makhatana leina bapautak bigre aina health ministry na cherol amada aike haujuk phawbada Zijarto ga nakdorba miyoi mari virus asigi dagi test tawbada positive oikhre makhoi gi marakta Cambodian ahom amus Hungarian amayawi aina cherol aduna aike November ahum da Cambodia da laklamba Hungarian gi foreign affairs and trade minister Zijarto makinamit marini gi Asia khongset manungda Thailand da thunglaba matung COVID-19 gi test tawbada positive oram pathengna kiba matung Cambodia da mahaka loina kiba mi punamak test tawkhe Zijarto ga unakraba matung da jomda self quarantine tawtuna leiriba Cambodia gi prime minister Hun Sen na Zijarto unabada yaukhiba mioi pumba miyam da virus handok pathengna ba masa masa na jomda quarantine tawna ba ningthauka numita taksin khe Ayakna ministry sing institution amasuk media outlet sing da makoi gi staff member sing Zijarto ga nakna khiba ningthina self quarantine tawna ba pautak pinaba haijari natrabadi oiriba phibam sida aikoi gi lebaki oina risk jamna wangi aina mahakna miyamda khangan bathado khiba audio message amada aike phibam hauzik laksile miyam mi baiba pukningai oide aina sumhakna aike Cambodia da hauzik phawda COVID-19 mi naba mi punna Chahum Sukhre amasung makhoi manung da chani marphuni panna phakre amasung taragani thoina hospital da lairi aina minister na aike More lambi ban tawgadore Imphal More lambi yauna ICP bypass road ki lambi pakthok chawthokpa ki lamgi compensation ki senpham sing asi chumbra natragan lanbra aibadu tha asi ki taramari phawba ki manungda yengcindaba taragade mathangi nobitagi Imphal More lambi da matam kaktaba pancha tharagani aina Indo-Myanmar Asian Highway 1 Affected Committee na laingakta warning tawkhre More Ward number 9 Langnom Bank da leiba Indo-Myanmar Asian Highway 1 Affected Committee asigi office da pangthuki mebifam amada committee asigi chairman thanglam tawthangna bange wafam asi phongdokhibani mana makhatana hai tha asigi ahumda tengnopal DC masa yauna ICP bypass road da for season aduna jumke takthokiba Nobit adu da al oirabi nupi amabo angang masa amagumna kapantuna mahaki mayum adu bathugai kiba asi papu gada bathabak amane government gi niyam oina tawba taraga chu kasin koya yenglaga human rights amagi bakada tawgada bathabak ne DC amadi ningthau singa jana du da jumke am thugai bani aibasi jumsi gi padadar sing asi ningthau sing gi right leibra natragana DC right leibra aina su hangke Eviction tawbada aran ba thong kya jawri aiba wafam thamladuna committee asina pamle pathabak achi chumna thabak tawba aduni adubo atoba miyosina ekoi gi Manipur asi corruption pambu oina uhanna bagi mongda tawba asi committee asina pamde maramasina tha asi gi tara mari phawba gi manung ta lenga ki maikai te gi mafam da piriba compensation gi sanpham sing asi chumbrana tragana lanbra aibadu yengchin da taraga di mathang ki numit November 15 dagi Imphal More lambi da matam kaktaba banja tharagani aina magna phongdokhe Sojanpur New Bazaar da leiba Indian Hotel ki ka manungda Naha amasiraga leiramle police dagi phangba pawgi matung ina hotel ki ka da siramle pamiyoi adu Sojanpur New Bazaar da leiba Gopal Singh apokba Sanjoy Chan koba amani haiba khangba ngamle asi bhaksang adu COVID-19 test tawbada positive oiramba thengnaki adumako mak matau karamna sibano haiba chapchana ak khangba ngamdre haying haksang dispose tawragani aire Nagalamoromda November 3 pangthukiba Manipur Legislative Assembly ki constituency mari gi by election ki vote masing ngasi thi ki baga loinana BJP na set ahum amadi independent na set ama Fangkhre Saitu Assembly constituency dadi Congress ki mirep lamtin thang aukip na polling station ahum da vote amata Fangkhidre polling station ani da vote amam dagi hena Fangkhidre
Lilong da BJP na saukat pa independent merep MD Abdul Nasir Maiti haure. Bihar da NDA na absolute majority fangkhre. Tangkak mari rakthok na pangthokiba Bihar Legislative Assembly ki mikhal ki phal lakthok pada JDU amasung BJP na lusingba NDA na apun basit chani ni phum da ki manung da samakon manga phangduna absolute majority oiduna Nitish Kumar da lusingba mari rak super tam ki lengak state asida lainana ba ki mayak sengba ikat pikre. Laibak asigi news channel ayambana andaki mikhal asida Grand Alliance na sauna mai pak lagani aduga NDA na masing handhauragani aina phongtok nakiba exit poll adu mapung phana lalhan khre amasung mikhal ki phal asina Grand Alliance pasati na ningba kahin khre. Numidang atheng ba phawda mikhal ki phal matung inna NDA na sit chama kun ga manga Mahagat Bandhan da sit chama tara amasung kana amatana michang changchin nakidaba lok janasakti party sit ama phangkhe. Bot masing tiba ki pal Louthokkhre sit taret wale pau asina makata na ai mikhal asina BJP na sit humra gamari JDU mathan na sit nipu homdoi RJD na sit humra mga Congress na sit taraga mapan amasung LGP na sit ama phangkhe marga sida Bihar da pangthok liba mikhal asida aran ba tawi ai na sirak pamaral janing da phongdok loduna ngasi numidang atheng bada pamising una bada commission asina ai khe kanagumba amata ki favor da thabak tawbat leite kanagumba ki pressure da su chatte Mikhalase Assembly Constituency Kharagi oina nauna bot masing thiki gane. Donald Trump na Defense Secretary Mafam Louthokkhre. Democrat Joe Biden gi khutta election maithire yadriba President Donald Trump ki government ama makhata na maraj handona mak na Defense Secretary Mark Esper bot Louthokkhre aina ngarang ning thauka banumita Louthokkhre. Mark Esper mafam thadatle magi service ki damakta aina maba thagat papami aina Twitter da Trump na aike. Housing National Counter Terrorism Center ki makok oiriba amasung hanagi Special Forces ki Officer Christopher Miller su Acting Defense Secretary oina Louthokkhre. Luhonglamdai ki photo kapminnabada Nupa-Nupi animak Eraknaduna Sikhre. Luhonglamdai sehul ani tanga silaklaba Kaberi Turel da jamna nungaiba photo ama kapminnanaba kidamak honnabada makhoina tongriba hi masa makhal adu ising dalaksen badigi ngarang ningtawkaba numita Nupa-Nupi animak adu Sikhre. Haukiba sahi manga nungsi mari leina khraba Chandru sahi kun ganipan amasung Sasikla sahi kun November kun ithoi da luhonggadabani civil contractor amma oiriba Chandru makhoi gi mari mata singga loina Sasikla amasung photographer singna saun na topa phajaba hi macha ani waikhe hi macha aduna Kaberi Turel gi sing imaida honba hek haurakpaga Nupa-Nupi ani aduna photo amma lawinanaba phibam semnanaba honakhe maduda luhonglagadori nupi aduna Kuning uang pe sendal sing tongki amasung photo long na rapuko na pada phibam chet na lepang amawda badagi Turel adugi manung da takhe maduda mahak na nung sijabi luhonggadori binupi adubo kanna ba Chandru na honaki adubo kanna ba honna rapada mukpa leng badagi hi macha adu ising da laksin khe asum na Chandru su ising dat idak na khe adubo hi hon ba amasung mari mata sing adu de rescue tawkhe nupa ani hi hakchang sing adu ko na police na ising dagi Louthokkhre aire Aroibada content sing asigi maru eba pau khara asi papau tamjariba Manipur local news YouTube channel amadi Facebook page asidagi yengbiru puna mapothala chari loinana channel asina domda kanarabadi subscribe like and share tawa kawi ganu puna mapo abakana thaga chari